ꯃꯌꯥꯝꯕꯨ ꯁꯤꯡꯍꯦꯟ ꯅꯥꯆꯣꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯄꯥꯎꯔꯧꯁꯤꯡ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯍꯟꯕꯤꯌꯨ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯎꯆꯤ ꯍꯧ ꯆꯣꯡꯕ꯫ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕꯅ ꯃꯊꯧꯗꯥꯡ ꯑꯣꯏꯖꯕ ꯎꯆꯤ ꯈꯥ ꯑꯋꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯦꯟ ꯆꯣꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗꯅ ꯑꯁꯪ ꯑꯃꯥꯟ ꯅꯥꯄꯤ ꯁꯤꯡꯕꯤꯒꯤ ꯂꯝꯖꯥꯎꯗ, ꯀꯔꯤꯒꯨꯝꯕꯗꯅ ꯎꯄ꯭ꯔꯣꯡ ꯋꯥꯀ꯭ꯔꯣꯡ ꯅꯠꯇ꯭ꯔꯒ ꯈꯣꯡꯕꯥꯟ ꯂꯨꯞꯂꯥꯡꯗ ꯆꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩꯗ ꯀꯔꯤꯒꯨꯝꯕꯗ ꯁꯣꯠ ꯄꯦꯛꯀꯨꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯕꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯨꯗꯨꯡꯅ ꯂꯦꯞꯂꯒ ꯃꯀꯣꯏ ꯑꯃꯁꯨꯡ ꯃꯃꯩ ꯆꯞ ꯇꯤꯡꯅ ꯃꯥꯏꯀꯩ ꯃꯔꯤ ꯑꯀꯣꯏꯕꯗ ꯂꯩꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯨ ꯀꯔꯤꯅꯣ, ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯅꯕꯒꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯉꯔꯪ ꯉꯔꯪ ꯅꯤꯜꯕꯒꯨꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯇꯟꯖꯦꯟ ꯆꯦꯜꯂꯛꯇꯨꯅ ꯍꯪꯏ, "ꯍꯣꯏ ꯏꯇꯥꯎ, ꯅꯈꯣꯏꯕꯨ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯨ ꯍꯥꯏꯋꯥꯅꯤ, ꯇꯥꯕꯤꯍꯧꯕ꯭ꯔꯣ?" ꯑꯇꯣꯞꯄ ꯎꯆꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯇꯥꯍꯧꯗꯦꯗ, ꯀꯗꯥꯏꯗꯒꯤ ꯃꯈꯣꯜꯅꯣꯗ?" ꯍꯥꯏꯔꯒ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯃꯍꯥꯛ ꯃꯊꯧ ꯀꯌꯥꯃꯨꯛ ꯀꯟꯅ ꯁꯨꯕꯒꯦ ꯍꯥꯏꯕꯕꯨ ꯃꯉꯛ ꯐꯥꯎꯕ ꯍꯪꯒꯠꯆꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯛ ꯍꯪꯒꯠꯇꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯁꯪꯗꯦ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ." ꯍꯥꯟꯅꯒꯤ ꯎꯆꯤ ꯅꯤꯡꯕ ꯀꯥꯏꯕꯗꯒꯤ ꯑꯇꯣꯞꯄ ꯎꯆꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯟꯖꯦꯟ ꯆꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯃꯛ ꯍꯪꯏ꯫ ꯎꯆꯤ ꯑꯁꯤꯅꯁꯨ ꯍꯥꯏꯕꯤꯔꯛꯈꯤ, "ꯅꯠꯇꯦ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯩ ꯀꯅꯥꯒꯤ ꯃꯈꯣꯜꯅꯣ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦꯁꯦ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯨꯟꯗ ꯉꯥꯏꯉꯝꯗꯅ ꯆꯪꯈꯤ꯫ ꯃꯁꯤ ꯌꯧꯔꯛꯂꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯍꯥꯟꯅꯒꯤ ꯎꯆꯤꯅ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯐꯩ, ꯑꯩꯅ ꯑꯗꯨꯛ ꯁꯦꯡꯅ ꯇꯥꯍꯧꯕ ꯃꯈꯣꯜꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯇꯥꯍꯧꯗ꯭ꯔꯕꯀꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯇꯥꯔꯔꯣꯏ, ꯑꯩ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯥꯎꯊꯣꯛꯂꯒꯦ." ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯃꯈꯣꯜ ꯀꯥꯎꯊꯣꯛ ꯉꯝꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯁꯥꯏꯒꯤ ꯅꯤꯜꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯁꯤꯒꯤ ꯑꯊꯨꯞꯄꯁꯤ ꯃꯍꯥꯛꯅ ꯈꯪꯗꯣꯛꯅꯕ ꯊꯤꯔꯒꯦꯗꯣ ꯃꯄꯨꯛꯅꯤꯡ ꯆꯛ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯆꯪꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕꯅ "ꯇꯥꯕꯤꯔꯤꯕꯔꯣ?" ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯎꯆꯤꯅ ꯍꯧꯖꯤꯛ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣꯅꯦ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ, "ꯀꯝꯗꯧꯕꯤꯔꯤ ꯑꯩꯒꯤ ꯃꯔꯨꯞꯂꯣꯏ?" ꯎꯆꯤꯅ ꯃꯍꯥꯛꯄꯨ ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯅ ꯍꯟꯅ ꯍꯟꯅ ꯀꯧꯕ ꯇꯥꯔꯒ ꯆꯃꯝꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯪꯀꯤ ꯀꯤꯖꯔꯛꯈꯤ꯫ ꯃꯁꯤꯃꯛꯇꯕꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩ ꯌꯥꯄꯣꯠꯇꯦ ꯈꯟꯗꯨꯅ ꯆꯦꯜꯂꯒꯦ ꯍꯣꯠꯅꯩ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯀꯧꯔꯛꯏ, "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩ ꯔꯦꯀꯨꯟꯅꯤꯅꯦ, ꯅꯪꯕꯨ ꯀꯤꯔꯨꯅꯨ ꯀꯩꯁꯨ, ꯍꯥꯏꯌꯣ, ꯅꯪ ꯀꯔꯤꯒꯤꯅꯣ ꯅꯊꯟꯇ ꯍꯧꯖꯤꯛꯄꯨ ꯃꯇꯝ ꯑꯁꯤꯗ?" ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯀꯨꯟ ꯍꯥꯏꯔꯤꯕꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯁꯥ, ꯅꯨꯃꯤꯗꯥꯡꯗ ꯆꯥꯛꯇꯥꯕ, ꯊꯩꯕ ꯁꯥꯒꯩꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯥ ꯑꯃꯅꯤ꯫ ꯎꯆꯤ ꯔꯦꯀꯨꯟꯒꯤ ꯋꯥꯇꯥꯁꯤꯗ ꯏꯀꯥꯏꯖꯃꯟꯈꯤꯕꯗꯒꯤ ꯃꯔꯨ ꯊꯣꯛ ꯂꯨꯞꯊꯔꯒ ꯍꯥꯏꯔꯛꯏ, "ꯈꯪꯗꯦꯗ ꯏꯇꯥꯎ, ꯀꯔꯤ ꯍꯥꯏꯗꯧꯅꯣ, ꯑꯩꯉꯣꯟꯗ ꯇꯥꯍꯩꯗꯕ ꯑꯉꯛ ꯑꯉꯛꯄ ꯃꯈꯣꯜ ꯇꯥꯍꯟꯕꯒꯤ ꯋꯥꯅꯤꯁꯦ꯫ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯅ ꯍꯦꯛꯇ ꯉꯛꯂꯤꯕꯗꯤ ꯑꯩꯍꯥꯛ ꯏꯇꯣꯝ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯇꯥꯗꯕꯅꯤꯁꯦ꯫ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯍꯧꯖꯤꯛꯁꯤ ꯃꯗꯨꯒꯤ ꯃꯈꯣꯜꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯈꯪꯗꯣꯛꯂꯨꯒꯦ ꯊꯣꯛꯂꯛꯏꯕꯅꯤ." "ꯏꯁꯦ, ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦꯀꯣ? ꯅꯍꯥꯛꯅ ꯇꯥꯔꯤ ꯃꯈꯣꯟꯗꯣ ꯀꯔꯤꯁꯨ ꯅꯠꯇꯦ, ꯄꯥꯈꯠꯂꯨꯅꯨ, ꯇꯨꯔꯦꯜꯒꯤꯅꯦ ꯏꯁꯤꯡ ꯏꯔꯥꯎꯈꯣꯜꯅꯤ." ꯎꯆꯤꯅ ꯌꯥꯝꯅ ꯉꯛꯂꯛꯏ꯫ "ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯇꯨꯔꯦꯜ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ ꯍꯥꯏꯋꯥꯅꯤ?" ꯔꯦꯀꯨꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯔꯦꯜ ꯃꯁꯛ ꯈꯪꯗꯕꯀꯣ? ꯆꯠꯁꯤ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯤ, ꯑꯩ ꯅꯪꯉꯣꯟꯗꯅꯦ ꯇꯨꯔꯦꯜ ꯍꯥꯏꯕꯗꯣ ꯀꯝꯗꯧꯏ ꯌꯦꯡꯍꯟꯕꯤꯒꯦ." ꯎꯆꯤ ꯔꯦꯀꯨꯟꯒꯤ ꯋꯥ ꯇꯥꯔꯒ ꯀꯤꯖꯕ ꯄꯣꯛꯏ꯫ ꯀꯤꯖꯔꯕꯁꯨ ꯀꯤꯖꯅ ꯃꯍꯥꯛꯅ ꯔꯦꯀꯨꯟꯒꯗꯤ ꯆꯠꯃꯤꯟꯅꯅꯤꯡꯂꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯈꯪꯗꯣꯛꯂꯒ ꯃꯍꯥꯛꯄꯨ ꯑꯉꯥꯎ ꯁꯤꯈꯤꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯖꯅꯕꯒꯤ ꯄꯥꯎ ꯇꯝꯅꯤꯡꯂꯤ꯫ ꯎꯆꯤ ꯀꯤꯊꯤꯛ ꯀꯤꯔꯨꯝꯅ ꯔꯦꯀꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯨꯔꯦꯜ ꯌꯦꯡꯅꯕꯒꯤ ꯂꯥꯛꯃꯤꯟꯅꯩ꯫
ꯔꯦꯀꯨꯟꯅ ꯎꯆꯤꯕꯨ ꯃꯃꯥ ꯄꯣꯛꯉꯩꯗꯒꯤ ꯑꯃꯨꯛꯇ ꯆꯠꯆꯗ꯭ꯔꯤꯕ ꯂꯝꯕꯦꯟ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯄꯣꯊꯤ ꯄꯣꯀꯨꯝ ꯃꯄꯩꯒꯤ ꯃꯊꯛ ꯑꯃꯁꯨꯡ ꯂꯩꯀꯨꯠ ꯂꯩꯇꯣꯡ ꯅꯨꯡꯒꯥꯏ ꯃꯔꯛꯇ ꯇꯨꯕꯠ ꯇꯨꯕꯠ ꯁꯝꯗꯨꯅ ꯇꯨꯔꯦꯟ ꯇꯥꯟꯅ ꯄꯨꯔꯛꯏ꯫ ꯇꯣꯜꯂꯕ ꯎꯆꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕꯗꯁꯨ ꯃꯈꯨꯜ ꯃꯅꯨꯡꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯡꯕ ꯂꯝꯕꯦꯟꯗꯤ ꯃꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯆꯠꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯖꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯕꯒꯤ ꯃꯇꯨꯡ ꯇꯣꯔꯕꯥꯟ ꯌꯧꯔꯛꯏ꯫ ꯎꯆꯤꯅ ꯇꯨꯔꯦꯟ ꯏꯉꯛ ꯉꯛꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯑꯆꯧꯕ ꯇꯨꯔꯦꯜꯒꯤ ꯏꯄꯥꯛꯅꯤ꯫ ꯌꯥꯝꯅ ꯇꯥꯝꯂ ꯐꯥꯎꯕꯗ ꯏꯁꯤꯡ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇꯕꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯎꯔꯒ ꯆꯃꯝꯅꯔꯛꯈꯤ, ꯂꯣꯏꯅꯅ ꯀꯤꯁꯨ ꯀꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯦꯀꯨꯟꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯃꯁꯤꯗꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯑꯁꯦ ꯅꯝꯗꯨꯅ ꯇꯨꯖꯪꯍꯜꯂꯤꯕꯨ?" ꯔꯦꯀꯨꯟꯅꯁꯨ ꯎꯆꯤꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯌꯥꯅꯤꯡꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ, ꯅꯍꯥꯛꯅ ꯊꯝꯂꯤ ꯋꯥꯐꯝ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯃꯁꯤꯒꯤ ꯇꯨꯔꯦꯟꯁꯦ ꯌꯥꯝꯅꯃꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯇꯨꯔꯦꯟꯅꯤ꯫ ꯆꯠꯁꯤꯜꯂꯛꯑꯣ, ꯃꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ, ꯃꯍꯥꯛꯀ ꯁꯛꯈꯪꯅꯍꯟꯒꯦ꯫" ꯃꯕꯥꯅꯤ ꯇꯣꯔꯕꯥꯟ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯃꯤꯟꯅꯔꯕ ꯃꯇꯨꯡ ꯇꯣꯔꯕꯥꯟ ꯃꯛꯌꯥꯟ ꯅꯛꯁꯟꯅ ꯊꯝꯅꯥ ꯃꯊꯛꯇ ꯍꯪꯉꯣꯏ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯪꯉꯣꯏꯒꯤ ꯃꯆꯨꯒ ꯊꯝꯅꯥꯒꯤ ꯃꯆꯨꯒ ꯀꯔꯤꯃꯠꯇ ꯈꯦꯟꯅꯗꯦ꯫ ꯃꯨꯟꯅ ꯌꯦꯡꯁꯟꯗ꯭ꯔꯕꯗꯤ ꯃꯁꯛ ꯎꯗꯦ꯫ ꯍꯪꯉꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯃꯤꯟꯅꯕ ꯎꯔꯒ ꯍꯥꯏꯔꯛꯏ, "ꯀꯗꯣꯝꯗꯒꯤꯅꯣ ꯐꯨꯠ ꯐꯥꯎꯗꯣꯔꯛꯂꯤꯁꯤꯅ, ꯃꯔꯨꯞ ꯈꯣꯏꯕꯣ?" "ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ", ꯔꯦꯀꯨꯟ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯔꯨꯞ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒꯤ ꯋꯥꯈꯜ ꯇꯧꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ꯫" ꯔꯦꯀꯨꯟꯅ ꯎꯆꯤ ꯍꯪꯉꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯃꯁꯥꯃꯛꯇꯤ ꯇꯣꯔꯕꯥꯟ ꯄꯔꯤꯡ ꯃꯆꯤꯟꯖꯥꯛ ꯊꯤ ꯊꯤꯗꯨꯅ ꯍꯟꯈꯤ꯫ ꯎꯆꯤ ꯔꯦꯀꯨꯟꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯀꯤꯊꯤ ꯀꯤꯔꯨꯝꯅ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯣꯡꯅꯨꯡꯗ ꯁꯨꯝ ꯌꯦꯡꯊꯕꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯀꯤꯊꯤ ꯀꯤꯔꯨꯝꯕꯒꯤ ꯃꯃꯤꯒꯤ ꯁꯛꯇꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯈꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯃꯤꯅꯤ ꯈꯪꯖꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤꯗꯃꯛ ꯅꯨꯡꯉꯥꯏꯕꯤꯗꯅ ꯍꯪꯂꯛꯏ, "ꯍꯣ ꯃꯔꯨꯞ, ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯖꯔꯤꯗꯨꯕꯨ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯩꯗꯧꯅ ꯏꯁꯤꯡ ꯍꯩꯅꯗꯕ꯭ꯔꯥ?" ꯎꯆꯤꯅ ꯍꯪꯂꯤꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯜꯂꯛꯄ ꯑꯃꯠꯇ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯃꯍꯥꯛꯅ ꯇꯥꯗ ꯇꯧꯔꯤꯅꯤ ꯈꯟꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯪꯂꯤ꯫ ꯁꯣꯝꯗꯅ ꯍꯪꯉꯣꯏꯅ ꯈꯜꯂꯤꯅ ꯃꯉꯣꯟꯗ ꯑꯣꯏꯔ ꯃꯥꯟꯅꯦ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯀꯤꯖꯕꯤꯗꯦꯗ, ꯑꯩꯍꯥꯛꯇꯤ ꯏꯁꯤꯡꯗꯁꯨ ꯍꯩꯅꯩ, ꯀꯪꯐꯥꯟꯗꯁꯨ ꯍꯩꯅꯩ꯫ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯃꯄꯣꯛꯀꯤꯅꯤ꯫ ꯅꯤꯡꯊꯝꯊꯥꯗ ꯏꯁꯤꯡ ꯐꯝꯖꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯏꯁꯤꯡꯗ ꯂꯩꯇꯦ꯫ ꯅꯤꯡꯊꯝ ꯄꯟꯊꯥ ꯅꯠꯇꯅ ꯑꯇꯩ ꯄꯟꯊꯥꯗꯗꯤ ꯑꯩ ꯏꯁꯤꯡꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩ꯫ ꯑꯩ ꯏꯁꯤꯡ ꯁꯪꯂꯤꯕꯅꯤ꯫" ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯎꯆꯤꯗ ꯍꯪꯂꯛꯏ, "ꯅꯠꯇꯦ ꯏꯇꯥꯎ, ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯥꯛꯅꯤꯡꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ?" ꯎꯆꯤꯅ ꯉꯛꯆꯥꯅꯅ ꯍꯪꯂꯛꯏ, "ꯑꯩꯁꯤꯕꯨ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯀꯝꯗꯧꯅ ꯉꯝꯅꯤ? ꯑꯩꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯤ ꯍꯩꯇꯅꯕꯨ꯫" ꯍꯪꯉꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯈꯜꯂꯗꯅ ꯀꯌꯥꯝ ꯂꯨꯄꯣꯠꯅꯣ? ꯑꯩ ꯅꯉꯣꯟꯗ ꯂꯧꯁꯤꯡ ꯑꯃ ꯇꯥꯛꯀꯦ, ꯌꯦꯡꯉꯣꯏ꯫ ꯑꯍꯥꯟꯕꯗ ꯈꯨꯎꯗꯨ ꯀꯣꯟꯁꯤꯜꯂꯒ ꯈꯨꯗꯨꯡꯅ ꯂꯩꯕꯥꯛꯇ ꯂꯦꯞꯂꯒ ꯅꯤꯡꯒꯥꯡꯅꯅ ꯐꯝꯒꯗꯕ, ꯑꯗꯨꯒ ꯅꯃꯥꯏꯗꯨꯅ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯀꯗꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯝꯖꯕꯤ ꯍꯧ ꯊꯥꯗꯨꯅ ꯅꯣꯡꯊꯛꯇ ꯆꯣꯡꯈꯠꯀꯗꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛ ꯁꯣꯏꯗ꯭ꯔꯦ꯫" ꯎꯆꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯇꯥꯛꯄꯤꯕ ꯋꯥ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯂꯒ ꯉꯝꯖꯕꯤ ꯍꯧ ꯊꯥꯗꯨꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯐꯟ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯈꯥꯗ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃ ꯃꯃꯤꯠꯅ ꯁꯪ-ꯁꯪ ꯎꯍꯧꯏ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯁꯤꯕꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯁꯤꯕꯨ ꯀꯔꯤ ꯑꯣꯏꯗꯧꯔꯤ ꯆꯃꯝꯅꯕ ꯄꯣꯛꯈꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛ ꯑꯃꯨꯛ ꯏꯁꯤꯡꯗ ꯖꯝ ꯇꯥꯁꯤꯜꯂꯤ꯫ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡ ꯌꯥꯝꯅ ꯂꯨꯊꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯇꯣꯜꯂꯕꯁꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯤꯖꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯟꯅ ꯍꯣꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯈꯛꯇꯗ ꯃꯍꯥꯛ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤꯗꯤ ꯐꯥꯎꯒꯠꯂꯛꯄ ꯉꯝꯖꯔꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯪꯉꯣꯏꯗ ꯂꯥꯎꯔꯛꯏ, "ꯍꯦ ꯍꯪꯉꯣꯏꯒꯤ ꯃꯆꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧ ꯁꯥꯔꯗꯅ?" ꯍꯪꯉꯣꯏꯅ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣꯅꯦꯍꯦ, ꯇꯞꯊꯈꯣꯅꯦ, ꯐꯤꯡꯒꯠꯈꯤꯅꯨ꯫ ꯃꯔꯨꯞ ꯅꯪꯕꯣ, ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇꯗꯤ ꯍꯟꯅ ꯇꯥꯈꯣ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯟꯅ ꯁꯥꯎꯅꯤꯡꯂꯤꯁꯤ ꯑꯩꯒꯤ ꯋꯥ ꯂꯧꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯗꯨꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ ꯍꯥꯏꯕ ꯑꯣꯏꯔꯩꯅꯤ꯫ ꯑꯗꯨ ꯐꯔꯦ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ꯫
ꯅꯍꯥꯛꯅ ꯃꯊꯛꯇ ꯋꯥꯡꯅ ꯆꯣꯡꯈꯠꯄꯗꯨꯗ ꯀꯔꯤꯗꯤ ꯎꯔꯛꯄ? ꯃꯗꯨ ꯈꯛꯇꯪ ꯍꯥꯏꯌꯨꯗꯅ꯫ ꯎꯆꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯁꯜꯂꯨꯕꯒꯤ ꯁꯤꯔꯝꯅꯤꯗ ꯈꯟꯗꯨꯅ ꯀꯤꯖꯕꯗꯒꯤ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯃꯤꯍꯨꯟ ꯊꯥꯎꯟ ꯁꯨꯗꯅ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯃꯔꯨꯞ, ꯑꯩ ꯌꯥꯝꯅ ꯋꯥꯡꯕ, ꯌꯥꯝꯅꯁꯨ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯃ ꯎꯍꯧꯏ꯫" ꯍꯉꯣꯏꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯕꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ꯫ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯃꯤꯡꯁꯤ ꯎꯆꯤ ꯍꯧꯆꯣꯡꯕ ꯊꯣꯜꯂꯅꯤ꯫" ꯎꯆꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯍꯉꯣꯏꯅ ꯑꯅꯧꯕ ꯃꯤꯡꯊꯣꯜ ꯑꯃ ꯊꯣꯟꯕꯤꯕꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯉꯣꯏꯕꯨ ꯋꯥꯡꯅ ꯊꯥꯒꯠꯂꯝꯂꯒ ꯃꯈꯣꯏ ꯀꯥꯡꯂꯨꯞꯀꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯐꯝꯗ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯔꯛꯄ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯇꯝꯖꯩ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯁꯣꯛꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯋꯥ ꯀꯅꯥꯃꯠꯇꯅ ꯊꯥꯖꯕꯤꯗꯕ ꯑꯁꯤꯗ ꯑꯣꯏꯔꯤ꯫ ꯃꯈꯣꯏ ꯄꯨꯂꯞꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯋꯥꯔꯦꯝ ꯌꯥꯝꯅ ꯉꯥꯡꯂꯦꯕꯣ꯫ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯋꯥ ꯂꯣꯏꯅꯃꯛ ꯈꯪꯕꯤꯀꯣ꯫ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯑꯣꯏꯔꯤ ꯐꯤꯕꯝꯁꯤ ꯌꯦꯡꯂꯒ ꯅꯣꯡ ꯇꯥꯗꯕ ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯨ ꯁꯥ ꯑꯃꯠꯇꯅꯁꯨ ꯆꯥꯕ ꯐꯪꯅꯗꯕꯒꯤ ꯀꯡꯉꯥꯎꯅꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯁꯥ ꯑꯃꯅ ꯃꯕꯨꯛ ꯂꯥꯝꯕꯗꯒꯤ, ꯆꯥꯅꯤꯡꯃꯟꯈꯤꯕꯗꯒꯤ, ꯃꯌꯥꯗ ꯍꯨꯛꯆꯜꯂꯨꯕꯗ ꯌꯥꯔꯛꯇ ꯄꯟꯕꯗꯒꯤ, ꯇꯤꯜꯈꯥꯛ ꯁꯤꯗꯣꯛꯄꯗ ꯑꯣꯏꯔꯝꯅꯤ ꯅꯇꯨ ꯅꯃꯥꯟ ꯏꯆꯣꯠ ꯆꯣꯠꯂꯤꯗꯨ, ꯑꯗꯨꯒ ꯂꯋꯥꯏꯒꯤ ꯁꯝ ꯏꯀꯣꯛ ꯀꯣꯛꯂꯤꯗꯨ꯫" ꯎꯆꯤ ꯃꯌꯥꯝ ꯄꯨꯂꯞꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯎꯆꯤ ꯃꯆꯥ, ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯒꯤ ꯊꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯣꯆꯣ꯫ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯉꯣꯟꯗꯒꯤ ꯂꯩꯅꯥ ꯂꯧꯅꯔꯛꯇꯅ ꯇꯣꯛꯀꯅꯤ꯫" ꯎꯆꯤꯅ ꯃꯁꯥꯃꯛꯀꯤ ꯁꯥꯒꯩꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯏꯟꯊꯣꯛꯄꯤꯔꯛꯄ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯁꯣꯛꯂꯝꯃꯤ꯫ ꯀꯔꯝꯗꯤ ꯇꯧꯅꯤ ꯏꯟꯊꯣꯛꯄꯤꯔꯛꯂꯕꯅꯤꯅ ꯂꯩꯕꯁꯨ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛꯅ ꯁꯥꯒꯩ ꯊꯥꯗꯣꯛꯂꯝꯂꯒ ꯑꯋꯥꯡ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯎ ꯍꯧꯗꯕ ꯅꯥꯄꯤ ꯉꯥꯛꯇ ꯍꯧꯕ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯈꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯒ ꯃꯍꯥꯛꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯎꯝꯍꯥꯏꯕꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯏꯕ ꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯌꯦꯡꯉꯨꯅꯦꯁꯦ, ꯀꯌꯥꯝ ꯋꯥꯡꯅ ꯄꯥꯏꯔꯤꯅꯣꯁꯦ꯫ ꯃꯍꯥꯛꯇꯤ ꯑꯩꯅ ꯎꯈꯤꯕ ꯑꯗꯨꯉꯩꯒꯤ ꯆꯤꯡꯖꯥꯎꯗꯨ ꯎꯔꯝ ꯌꯥꯔꯤ꯫ ꯑꯩꯁꯨ ꯃꯗꯨꯒꯤ ꯆꯤꯡꯖꯥꯎꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯎꯅꯤꯡꯂꯤ꯫" ꯎꯆꯤ ꯍꯧ ꯊꯥꯗꯨꯅ ꯆꯦꯜꯂꯤ꯫ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯆꯣꯛ ꯆꯣꯛꯊꯗꯨꯅ ꯅꯤꯡꯁꯥ ꯁꯣꯔ ꯃꯄꯤ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯕ ꯆꯤꯡꯗꯨꯝ ꯃꯊꯛꯇ ꯎꯆꯤ ꯍꯅꯨꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯏ꯫ ꯎꯆꯤ ꯍꯅꯨꯕꯗꯨꯅ ꯃꯉꯣꯟꯗ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯄꯨꯅ, ꯃꯊꯛ ꯂꯪꯈꯠꯄꯤꯔꯛꯁꯤ꯫" ꯍꯧꯆꯣꯡ ꯎꯆꯤꯅ ꯍꯥꯏꯔꯛꯏ, "ꯕꯥ, ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯐꯝꯅꯤꯅ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯕꯗꯤ ꯆꯤꯡꯗꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯕꯁꯨ ꯎꯝꯍꯥꯏꯕꯤꯅ ꯏꯄꯨꯕꯨ ꯎꯕ ꯐꯪꯗꯕꯁꯤꯅꯤ꯫ ꯏꯄꯨꯗꯤ ꯇꯨꯕꯨꯝ ꯇꯦꯛꯇꯅ ꯂꯩꯕꯤꯔꯝꯂꯤꯁꯤ ꯎꯔꯒ ꯅꯁꯨꯗꯤ ꯉꯛꯆꯩ꯫ ꯑꯗꯣ ꯐꯔꯦ, ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯖꯔꯁꯅꯨ꯫ ꯑꯗꯣ ꯏꯄꯨꯕꯨ ꯁꯤꯗꯒꯤ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯑꯉꯛꯄ ꯐꯪꯅ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎꯗꯨꯕꯨ ꯎꯕ ꯐꯪꯕꯤꯕ꯭ꯔꯥ?" ꯎꯆꯤ ꯍꯅꯨꯕꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯞꯂꯒ ꯃꯈꯥꯗ ꯌꯦꯡꯊꯕꯗ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯏ꯫ ꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯎ ꯍꯧꯗꯕ ꯅꯥꯄꯤ ꯉꯥꯛꯇ ꯍꯧꯕ ꯂꯝꯖꯥꯎꯗ ꯆꯥꯛꯇꯥꯕ ꯁꯥ ꯄꯨꯝꯅꯃꯛ ꯃꯁꯛ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯏ꯫ ꯑꯩꯅ ꯏꯔꯣꯏ ꯁꯪꯒꯨ, ꯂꯦꯡ ꯂꯦꯡ ꯆꯠꯅ ꯍꯧꯔꯤꯕ ꯑꯁꯪꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯁꯨꯡ ꯑꯁꯪꯕ ꯅꯥꯄꯤ ꯆꯥꯕ ꯊꯦꯕ ꯑꯃꯁꯨꯡ ꯈꯣꯟꯊꯥꯡ ꯌꯩꯅ ꯈꯣꯡꯕ ꯂꯝꯍꯨꯏꯁꯤꯡ ꯎꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯎꯝꯍꯥꯏꯕꯤꯅ ꯑꯩꯕꯨ ꯎꯕꯗꯒꯤ ꯆꯥꯅꯤꯡꯗꯨꯅ ꯍꯨꯝꯊꯔꯛꯄꯗ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯏꯁꯥ ꯀꯟꯖꯅꯕꯒꯤ ꯍꯣꯠꯆꯟꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯣꯠꯇꯨꯅ ꯈꯥꯡꯏ꯫ ꯑꯗꯨꯒ ꯍꯣꯏ, ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟꯗꯨ ꯐꯥꯎꯕꯗꯤ ꯎꯏ꯫ ꯅꯍꯥꯛꯅ ꯄꯜꯂꯤꯕ ꯆꯤꯡꯖꯥꯎꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯊꯥꯖꯧ, ꯆꯤꯡꯖꯥꯎꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯀꯥꯎꯊꯣꯛꯈꯤꯕꯅ ꯅꯉꯣꯟꯗ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ, ꯁꯤꯗ ꯑꯁꯨꯝ ꯂꯩꯔꯒ ꯃꯔꯅꯥꯏ ꯍꯩꯅꯖꯔꯛꯀꯅꯤ꯫ ꯎꯆꯤ ꯍꯧꯆꯣꯡꯅ ꯍꯅꯨꯕꯅ ꯍꯥꯏꯕ ꯋꯥ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯗꯨꯉꯩ ꯑꯩꯅ ꯎꯈꯤꯕ ꯃꯗꯨꯒꯤ ꯑꯆꯧꯕ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯅ ꯅꯥꯄꯜ ꯀꯥꯅ ꯉꯛ ꯍꯪꯒꯠꯅ ꯂꯦꯞꯄꯒꯤ ꯐꯤꯚꯝ ꯎꯈꯤꯕꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯀꯥꯎꯊꯣꯛꯂꯁꯤꯒꯦ? ꯆꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯂꯨꯔꯕ ꯃꯤ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗꯕ ꯂꯩꯇꯦ꯫ ꯍꯧꯆꯣꯡ ꯎꯆꯤꯅ ꯍꯅꯨꯕꯗ ꯍꯥꯏꯔꯛꯏ, "ꯅꯁꯨꯗ ꯆꯦꯛꯁꯤꯟꯋꯥ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯅꯁꯨꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯏꯄꯨꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯂꯤ꯫ ꯑꯩꯅ ꯎꯈꯤꯕ ꯆꯤꯡꯖꯥꯎꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯡꯂꯤ꯫" ꯎꯆꯤ ꯍꯅꯨꯕꯅ ꯍꯥꯏꯔꯛꯏ, "ꯏꯕꯣ, ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ ꯍꯟꯗꯦꯅꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯏꯜꯂꯨꯅꯦ꯫ ꯑꯩꯒꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯆꯧ ꯍꯥꯏꯋꯥꯅꯤ꯫ ꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕ ꯅꯤꯡꯉꯥꯏꯗꯨ ꯈꯤꯠꯇꯣꯛꯂꯣ ꯍꯥꯏꯕ꯫ ꯅꯍꯥꯛꯅ ꯆꯤꯡꯖꯥꯎ ꯊꯤꯕ ꯆꯠꯄꯗ ꯑꯆꯧꯕ
ꯂꯝꯖꯥꯎ ꯆꯠꯂꯤꯉꯩ ꯎꯃꯥꯏꯕꯤꯅ ꯍꯨꯝꯊꯔꯛꯇꯨꯅ ꯁꯤꯇꯣꯛꯀꯅꯤ꯫ ꯎꯆꯤ ꯍꯧꯆꯣꯡꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯖꯥꯎ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯍꯅꯨꯕ ꯊꯥꯗꯣꯛꯂꯝꯂꯒ ꯆꯤꯡꯖꯥꯎ ꯊꯤꯕ ꯊꯣꯛꯂꯛꯈꯤ꯫ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯃꯇꯨ ꯆꯣꯝꯃꯤ ꯑꯃꯁꯨꯡ ꯃꯀꯣꯛꯇ ꯑꯆꯧꯕ ꯑꯀꯣꯟꯕ ꯃꯆꯤ ꯄꯥꯜꯂꯤ꯫ ꯃꯁꯤ ꯏꯔꯣꯏꯅꯤ꯫ ꯎꯆꯤ ꯍꯧꯆꯣꯡꯅ ꯏꯔꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯨꯝꯖꯔꯤ ꯑꯆꯧꯕ ꯑꯉꯝꯕ, ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯅ ꯃꯐꯝ ꯏꯆꯥ ꯆꯥꯗꯅ ꯀꯨꯟꯕꯤꯔꯝꯂꯤꯕꯁꯤꯅ?" ꯏꯔꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯑꯋꯥꯕꯅꯤ꯫ ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯉꯝꯗ ꯇꯧꯅꯤ꯫ ꯑꯩ ꯁꯤꯗꯧꯔꯦ꯫ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯕ ꯃꯥꯏꯕꯅ ꯇꯥꯕꯗ ꯑꯉꯛꯄ ꯋꯥꯕꯨ ꯇꯥꯛꯄꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅꯁꯦ, ꯅꯉꯣꯟꯗ ꯎꯆꯤ ꯑꯃꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯔꯦ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯎꯆꯤꯒꯤ ꯃꯃꯤꯠ ꯈꯛꯇꯅ ꯀꯟꯕ ꯉꯝꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯑꯩ ꯎꯆꯤ ꯍꯥꯏꯔꯤꯕꯗꯣ ꯈꯪꯗꯕꯅꯤꯁꯦ꯫ ꯈꯪꯗꯦ ꯑꯩꯒꯤ ꯃꯥꯏꯕꯅ ꯃꯁꯤꯒꯤ ꯂꯥꯌꯦꯡꯁꯤꯕꯨ ꯀꯔꯤ ꯈꯟꯗꯨꯅ ꯇꯥꯛꯄꯤꯔꯤꯕꯅꯣ?" ꯎꯆꯤ ꯍꯧꯆꯣꯡꯅ ꯍꯧꯖꯤꯛꯀꯤ ꯏꯔꯣꯏꯅ ꯃꯉꯣꯟꯗ ꯇꯝꯂꯛꯂꯤ ꯄꯥꯎꯗꯝ ꯂꯥꯛꯇꯝ ꯇꯥꯔꯒ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤꯅ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯆꯧꯕ ꯁꯥ ꯑꯁꯤꯅꯕꯨ ꯑꯩꯍꯥꯛꯀꯨꯝꯕ ꯄꯤꯁꯛ ꯄꯤꯛꯄ ꯎꯆꯤ ꯃꯁꯛ ꯈꯪꯂꯝꯗꯕꯁꯨ ꯌꯥꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯄꯤꯁꯛ ꯄꯤꯛꯄ ꯃꯤꯠ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯒꯤ ꯃꯄꯨꯟꯁꯤ ꯀꯟꯕ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗ ꯑꯣꯏꯔꯦ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯇꯣꯜꯂꯕ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯠ ꯃꯆꯥ ꯑꯁꯤ ꯅꯠꯇꯅꯗꯤ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯂꯣꯝꯕ ꯇꯥꯔꯤ꯫ ꯃꯁꯤ ꯈꯟꯕꯗꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯅ ꯏꯔꯣꯏꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯉꯝꯕ, ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯂꯦꯞꯆꯔꯤꯕ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯎꯆꯤꯅꯤ ꯈꯪꯕꯤꯔꯝꯗꯕꯁꯨ ꯌꯥꯔꯤ꯫ ꯑꯗꯨ ꯑꯩꯒꯤ ꯃꯤꯠ ꯑꯅꯤ ꯄꯥꯜꯂꯤ꯫ ꯑꯗꯣꯝ ꯄꯨꯛꯅꯤꯡ ꯆꯤꯡꯅꯕꯤꯗꯅ ꯑꯩꯒꯤ ꯃꯤꯠ ꯅꯥꯝꯃ ꯂꯧꯕꯤꯕ ꯌꯥꯒꯅꯤ?" ꯎꯆꯤꯅ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯅꯥꯝꯃ ꯆꯣꯡꯊꯣꯛꯈꯤꯗꯨꯅ ꯏꯔꯣꯏꯒꯤ ꯃꯃꯤꯠꯇ ꯆꯪꯈꯤ꯫ ꯏꯔꯣꯏ ꯃꯁꯥ ꯂꯦꯡꯖꯕ ꯉꯝꯗꯅ ꯂꯩꯔꯝꯕꯗꯨ ꯎꯆꯤꯒꯤ ꯃꯤꯠ ꯍꯦꯛ ꯆꯪꯈꯤꯕꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯔꯣꯏꯒꯤ ꯋꯥꯈꯜꯗ ꯎꯆꯤꯒꯤ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯜꯂꯕꯅꯤ ꯈꯟꯖꯩ꯫ ꯃꯍꯥꯛꯅ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯆꯞ ꯂꯦꯞꯈꯤ꯫ ꯏꯔꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯃꯈꯣꯡ ꯇꯥꯟꯅ ꯊꯤꯟꯕꯤꯕ ꯉꯝꯅꯤ꯫ ꯎꯃꯥꯏꯕꯤꯅ ꯅꯍꯥꯛꯄꯨ ꯆꯦꯔꯥꯛꯅꯕ ꯉꯝꯗꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯩꯒꯤ ꯀ꯭ꯔꯥꯡꯗ ꯆꯠꯂꯨ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯏ ꯑꯃꯁꯨꯡ ꯏꯔꯣꯏꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯩꯒꯤ ꯏꯅꯥꯎ, ꯑꯩ ꯃꯁꯤꯗꯒꯤ ꯍꯦꯟꯖꯤꯟꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯍꯟꯈ꯭ꯔꯒꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯅꯅꯤꯡꯕ ꯂꯥꯛꯂꯕꯗꯤ ꯑꯗꯨꯝ ꯂꯥꯛꯎ ꯎꯅꯁꯤ." ꯎꯆꯤ ꯍꯧꯆꯣꯡꯅ ꯏꯔꯣꯏꯗ "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕ ꯑꯉꯝꯕꯕꯨ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯆꯠꯅꯤꯡꯕ ꯂꯝꯕꯦꯟꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯍꯧꯔꯝꯃꯤ꯫ ꯏꯔꯣꯏꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯎꯆꯤ ꯃꯥꯡꯗ ꯆꯪꯁꯤꯟꯕꯒꯤ ꯊꯕꯛ ꯂꯦꯞꯂꯝꯗꯦ꯫ ꯁꯨꯝ ꯈꯔ ꯂꯥꯞꯊꯣꯛꯅ ꯆꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯝꯕꯦꯟꯗ ꯀꯩꯁꯥꯜ ꯑꯃ ꯇꯨꯃꯤꯟꯅ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯎꯆꯤꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯍꯥꯛꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯗꯝ ꯅꯥꯗꯝꯕꯒꯨꯝꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯎꯆꯤꯅ ꯃꯅꯥꯛ ꯈꯔ ꯅꯛꯁꯟꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯍꯣ ꯀꯩꯁꯥꯜ ꯏꯌꯥꯝꯕ!" ꯀꯩꯁꯥꯜ ꯃꯅꯥ ꯆꯞ ꯊꯥꯡꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯂꯦꯞꯈꯠꯂꯒ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯍꯣ ꯀꯅꯥꯅꯣ ꯀꯧꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯀꯩꯁꯥꯜꯅꯦ!" ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯀꯨꯟꯊꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯦꯞꯈꯠꯂꯒ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯃꯥꯅꯦ ꯑꯩꯁꯦ ꯀꯩꯁꯥꯜꯅꯤ ꯀꯩꯁꯥꯜ!" ꯀꯩꯁꯥꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯎꯔꯒ ꯎꯆꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯌꯥꯝꯅ ꯄꯤꯛꯏ, ꯀꯔꯝꯅꯕꯨ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡ ꯉꯝꯅꯤ?" ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯀꯩꯁꯥꯜꯗ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯌꯥꯝꯕ, ꯅꯍꯥꯛꯇꯤ ꯊꯥꯡꯉꯩꯁꯦꯡꯅꯃꯛꯀꯤ ꯌꯥꯝꯅ ꯐꯖꯕ ꯁꯥꯅꯤ꯫ ꯑꯗꯣꯝꯒ ꯌꯦꯡꯅꯕꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯏꯌꯥꯝꯕꯅ ꯑꯩꯒꯤ ꯃꯤꯠ ꯅꯥꯝꯃ ꯌꯥꯎꯖꯔꯤꯕꯁꯤ ꯂꯧꯕꯤꯒꯦ ꯂꯧꯕꯤꯌꯨ꯫ ꯃꯁꯤꯅ ꯏꯌꯥꯝꯕꯒꯤ ꯀꯥꯟꯅꯕꯁꯨ ꯌꯥꯏ." ꯎꯆꯤꯅ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩ ꯑꯁꯤꯈꯛꯇꯪ ꯄꯜꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯅꯥꯝꯃꯈꯛ ꯌꯥꯎꯖꯔꯤꯕꯗꯨ ꯆꯣꯡꯊꯣꯛꯈꯤꯗꯨꯅ ꯀꯩꯁꯥꯜꯗ ꯆꯪꯈꯤ꯫ ꯀꯩꯁꯥꯜ ꯊꯤꯟꯗꯅ ꯃꯄꯥꯡꯒꯜ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯎꯆꯤꯒꯤ ꯃꯃꯤꯠ ꯇꯥꯡꯕ ꯎꯔꯛꯈꯤ꯫ ꯎꯆꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯑꯆꯧꯕ ꯑꯃ ꯀꯠꯊꯣꯛꯄꯤꯔꯝꯂꯦ꯫ ꯀꯩꯁꯥꯜ ꯎꯆꯤꯒꯤ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯀꯩꯁꯥꯜꯅ ꯎꯆꯤꯗ ꯍꯥꯏꯔꯛꯏ, "ꯎꯆꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯏꯌꯥꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯑꯆꯧꯕ ꯑꯃ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯏꯅꯥꯎ ꯃꯤꯠ ꯇꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯜꯂꯦ꯫ ꯑꯩ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ
ꯅꯍꯥꯛꯅ ꯃꯗꯨꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎꯒꯤ ꯆꯤꯡꯈꯣꯡ ꯇꯥꯟꯅ ꯄꯨꯕꯤꯒꯅꯤ, ꯑꯗꯨꯒ ꯏꯁꯤꯡꯅ ꯁꯤꯗ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯄꯨꯕꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯏꯁꯤꯡꯅ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯃꯤꯠ ꯇꯥꯡꯂꯤꯕꯁꯤ ꯐꯕ ꯌꯥꯔꯤ꯫ ꯀꯩꯁꯥꯜꯅ ꯎꯆꯤꯕꯨ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯄꯨꯕꯤꯔꯝꯃꯤ꯫ ꯎꯆꯤꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯊꯛꯆꯔꯝꯃꯤ꯫ ꯑꯃꯨꯛ ꯀꯩꯁꯥꯜꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯌꯥꯝꯕ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯏꯅꯥꯎꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯕꯤꯔꯁꯤꯗꯣ꯫ ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯁꯥꯁꯤꯡꯕꯨꯁꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯈꯪꯅꯕꯒꯤ ꯂꯝꯕꯦꯟ ꯇꯥꯛꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯁꯨꯡ ꯅꯍꯥꯛꯅ ꯃꯇꯝ ꯈꯔꯗꯪ ꯄꯟꯊꯍꯟꯅꯤꯡꯂꯕꯗꯤ ꯑꯩ ꯄꯟꯊꯕꯁꯨ ꯌꯥꯔꯤ꯫" ꯎꯆꯤꯅ ꯀꯩꯁꯥꯜ ꯄꯟꯊꯍꯟꯅꯤꯡꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯁꯥꯁꯤꯡꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕꯅ ꯎꯆꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯩꯁꯥꯜ ꯍꯟꯈꯤꯅꯕ ꯍꯥꯏꯖꯩ꯫ ꯍꯧꯖꯤꯛ ꯎꯆꯤ ꯃꯊꯟꯇ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯟꯅ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯇꯨꯝꯊꯔꯨꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯉꯛꯄꯒꯤ ꯃꯄꯥ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯃꯤꯠ ꯎꯔꯝꯃꯤ꯫ ꯎꯆꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯃꯟꯈꯤꯕꯗꯒꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯐꯟ ꯐꯟ ꯆꯣꯡꯂꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯒꯤ ꯃꯤꯇꯝꯒꯨꯝꯕ ꯑꯃ ꯎꯔꯛꯏ꯫ ꯃꯁꯤꯅ ꯃꯉꯣꯟꯗ ꯍꯪꯂꯛꯏ, "ꯍꯧꯖꯤꯛꯁꯤ ꯅꯉꯣꯟꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛꯀꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ?" ꯍꯧꯆꯣꯡ ꯎꯆꯤꯅ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯅ ꯐꯟ ꯐꯟ ꯆꯣꯡꯂꯒ ꯍꯥꯏꯔꯛꯏ, "ꯌꯥꯝ ꯂꯩ, ꯌꯥꯝ ꯂꯩꯔꯤꯌꯦ꯫" ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ, "ꯐꯩ, ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯅꯈꯨ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯒꯗꯕꯅꯤ, ꯅꯤꯡꯒꯥꯡꯅꯅ ꯐꯝꯃꯨ, ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯉꯝꯖꯕꯤ ꯍꯧ ꯊꯥꯗꯨꯅ ꯇꯤꯡꯈꯠꯇꯅ ꯆꯣꯡꯈꯠꯂꯨ꯫" ꯍꯧꯆꯣꯡ ꯎꯆꯤꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯣꯡꯈꯠꯄꯒ ꯀꯗꯣꯝꯗꯒꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯎꯆꯤ ꯑꯇꯤꯌꯥꯗ ꯌꯥꯝꯅ ꯋꯥꯡꯅ ꯄꯨꯈꯠꯈꯤꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯅꯨꯡꯁꯤꯠꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯔꯤꯃꯇ ꯀꯤꯒꯅꯨꯀꯣ, ꯑꯩꯅ ꯅꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯤ꯫" ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗꯒꯤ ꯀꯤꯗꯅ ꯎꯆꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯎꯆꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯇꯨꯔꯦꯜ, ꯏꯁꯤꯡꯗ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ, ꯑꯃꯗꯤ ꯊꯝꯅꯥ ꯑꯃꯁꯨꯡ ꯊꯝꯅꯥꯗ ꯇꯣꯡꯕ ꯍꯪꯉꯣꯏ ꯎꯔꯛꯈꯤ꯫ ꯍꯪꯉꯣꯏꯅ ꯎꯆꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯄꯗꯒꯤ ꯍꯥꯏꯔꯛꯏ, "ꯚꯥ ꯎꯆꯤ, ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯅꯃꯤꯡꯁꯤ ꯎꯝꯍꯥꯏꯕꯤ ꯀꯧꯔꯕꯅꯤꯀꯣ꯫" ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫